ꯕ꯭ꯂꯣꯛ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ 이제 양 못살루드나 야들아 저희가 ꯑꯗꯩ ꯅꯝꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯌꯨꯡ ꯍꯥꯟꯖꯟꯕꯤꯔꯦ ꯑꯩꯅ ꯌꯨꯡ ꯍꯥꯟꯖꯟꯕꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯦꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯃꯨꯡꯗ ꯍꯟꯖꯤꯟꯖꯗꯅ ꯑꯃꯨꯛ ꯇꯧꯕꯩ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯀꯕꯨ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯁꯦ ꯍꯥ ꯑꯩ ꯐꯣꯟ ꯑꯅꯧꯕꯒꯤ ꯈꯣꯂꯥꯡ ꯒꯥꯔꯤ ꯅꯉꯣꯟꯗ ꯀꯧꯔꯁꯦ ꯍꯥ ꯀꯩꯅꯣꯁꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯐꯣꯟ ꯑꯅꯧꯕꯁꯤꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅ ꯈꯣꯂꯥꯡ ꯀꯧꯔꯁꯦ ꯅꯝꯊꯣꯛꯁꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯁꯤ ꯚꯤꯗꯤꯑꯣ ꯅꯝꯊꯣꯛꯁꯤꯀꯣ ꯂꯥꯛ ꯃꯄꯥꯟ ꯊꯣꯛꯁꯤ ꯂꯥꯛ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯐꯃꯨꯡꯗꯁꯨ ꯌꯨꯡ ꯑꯅꯤꯔꯛ ꯍꯟꯖꯤꯟꯕ ꯁꯤꯁꯤ ꯑꯅꯤꯔꯛ ꯍꯟꯖꯤꯟꯕ ꯑꯩꯒꯤ ꯐꯃꯨꯡꯗꯁꯨ ꯁꯤꯁꯤ ꯑꯅꯤꯔꯛ ꯍꯟꯖꯤꯟꯕ ꯀꯥꯔꯕꯣꯟ ꯄꯥꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯥꯔꯕꯣꯟ ꯄꯥꯟꯕ ꯍꯧꯔꯦ ꯃꯥꯏꯔꯦꯟꯁꯨ ꯍꯧꯔꯦ ꯍꯤꯡꯒꯣꯜꯗ ꯆꯪꯁꯦ ꯉꯁꯤꯗꯤ ꯍꯤꯡꯒꯣꯜꯗ ꯆꯪꯉꯒ ꯀꯩꯅꯣ ꯀꯩꯀꯩ ꯄꯥꯜꯂꯤꯗꯣ ꯌꯦꯡꯉꯒꯦ ꯁꯤ ꯃꯥꯏꯔꯦꯟꯅꯤꯀꯣ ꯁꯤ ꯁꯒꯥꯏ ꯊꯥꯔꯤꯁꯤꯅ ꯁꯤ ꯃꯥꯏꯔꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯗ ꯆꯪꯉꯤꯁꯤꯅ ꯑꯩꯈꯣই ꯃꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯌꯥꯆꯨꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥ ꯌꯥꯆꯨꯕꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯒꯥꯏꯁ ꯁꯤꯁꯦ ꯑꯁ ꯑꯩꯈꯣই ꯃꯥ ꯌꯥꯆꯨꯕꯤ ꯁꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯣꯟ ꯑꯅꯧꯕ ꯂꯧꯕꯒꯤ ꯑꯩꯈꯣꯏ ꯁꯣꯟ ꯌꯦꯡꯉꯨꯅꯦꯍꯦ ꯑꯗꯨꯝ ꯑꯣꯟꯊꯣꯛꯂꯛꯏꯅꯦꯍꯦ ꯑꯁ ꯉꯁꯥꯏ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯇꯧꯕꯗꯣ ꯑꯩ ꯀꯤꯕꯅꯤ ꯀꯩꯅꯣ ꯑꯁ ꯑꯩꯗꯤ ꯇꯤꯟ ꯀꯥꯡꯅ ꯆꯤꯛꯈ꯭ꯔꯕ ꯁꯤꯅꯤ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯄꯝ ꯂꯩꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯃꯥꯗꯤ ꯀꯩꯅꯣ ꯂꯦꯛꯀ ꯂꯥꯎꯈꯠꯂꯒ ꯀꯞꯈꯠꯂꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯄꯥꯈꯠꯂꯤꯁꯤꯅ ꯀꯩ ꯆꯤꯛꯑꯖꯥꯠꯅꯣ ꯈꯣꯠꯅꯣꯅ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨꯒ ꯀꯩꯅꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯅ ꯍꯥꯏꯗꯤ ꯐꯍꯟꯒꯦꯅ ꯁꯨꯃꯥꯏꯅ ꯅꯤꯛꯄ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯍꯛꯀꯥꯡꯕ ꯆꯟꯁꯤꯜꯂꯛꯑꯦ ꯑꯗꯩ ꯅꯝꯅ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯌꯨꯡ ꯍꯥꯟꯖꯟꯕꯤꯔꯦ ꯑꯩꯅ ꯌꯨꯡ ꯍꯥꯟꯖꯟꯕꯗꯣ ꯀꯩꯅꯣ ꯇꯧꯗꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯦꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯃꯨꯡꯗ ꯍꯟꯖꯤꯟꯖꯗꯅ ꯑꯃꯨꯛ ꯇꯧꯕꯩ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯁꯧꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ ꯌꯨꯡꯗꯣ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯇꯦ ꯑꯩꯗꯤ ꯇꯧ ꯇꯥꯔꯦꯕ ꯑꯩꯁꯨ ꯍꯟꯖꯤꯜꯂꯣ ꯍꯥꯏꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯦꯝꯕ ꯁꯥꯔ ꯂꯩ ꯃꯥꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯀꯥꯟꯗꯀꯣ ꯃꯌꯥꯝꯀꯣ ꯁꯤꯁꯦ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯀꯥꯟꯗ ꯁꯤꯁꯦꯀꯣ ꯅꯣꯛꯑ ꯄꯥꯛ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯈꯪꯕ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯍꯥꯏꯕ ꯈꯪꯉꯦꯕ ꯕ꯭ꯔꯥꯁꯦ ꯀꯩꯅꯣ ꯑꯇꯩ ꯃꯇꯝꯗ ꯑꯗꯨꯝ ꯅꯣꯛꯇꯣꯏꯅꯦ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯍꯦꯛ ꯊꯥꯔꯛꯑꯕꯀꯣ ꯃꯥ ꯁꯨꯡꯅꯣꯛ ꯅꯣꯛꯑꯔꯣꯏ ꯀꯩꯅꯣ ꯁꯤꯁꯤꯅ ꯀꯣꯂꯤ ꯍꯋꯥꯏ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤꯔꯣ ꯀꯣꯂꯤ ꯍꯋꯥꯏ ꯍꯤꯡꯒꯣꯜ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯅꯣꯡ ꯇꯥꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯒꯤ ꯀꯩꯝ ꯐꯖꯗꯅꯤ ꯑꯣꯀꯣꯟ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯣꯛ ꯑꯅꯤ ꯂꯣꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯑꯣꯀꯣꯟꯁꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯁꯦꯀꯣ ꯍꯥꯏꯗꯤ ꯃꯊꯪꯗꯩꯗꯤ ꯏꯁꯀꯤꯠꯁ ꯑꯣꯏꯅ ꯊꯥꯒꯠꯄ ꯉꯝꯃꯤ ꯍꯣꯠꯅꯔꯒꯦ ꯏꯁꯀꯤꯠ ꯍꯥꯏꯁꯤꯅ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣꯈꯩꯗꯣ ꯑꯗꯨꯗ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯅꯣꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯤꯗ ꯉꯁꯤ ꯏꯟꯖꯥꯡ ꯀꯩ ꯊꯣꯡꯒꯅꯣꯕ ꯁꯤꯒꯤ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩꯅ ꯁꯤꯒ ꯊꯥꯔꯒ 3ꯔꯛ 5ꯔꯛꯇꯤ ꯁꯨꯔꯝꯃꯅꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯁꯤꯒꯤ ꯑꯦꯡꯒꯜꯁꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯡꯒꯜꯁꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯁ ꯀꯩꯅꯣꯝ ꯆꯪꯉ ꯃꯥꯜꯅꯦ ꯀꯩ ꯆꯪꯉꯤꯕ ꯆꯪꯉꯕꯣ ꯇꯤꯟ ꯆꯪꯉꯕꯣꯕ ꯑꯁ ꯈꯪꯗꯦꯍꯦ ꯃꯆꯥ ꯁꯣꯟꯅꯤꯡꯉꯦ ꯆꯪꯉꯤꯅꯦ ꯁꯣꯟꯅꯤꯡꯉꯦ ꯀꯣꯂꯤ ꯍꯋꯥꯏ ꯀꯣꯂꯤ ꯍꯋꯥꯏꯅꯤꯀꯣ ꯁꯦ ꯀꯣꯂꯤ ꯍꯋꯥꯏꯅꯦꯕ ꯑꯩ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯗꯨꯝ ꯍꯥꯏꯒꯦ ꯇꯧꯋꯦꯕ ꯐꯣꯜ ꯂꯥꯃꯤꯖꯣ ꯀꯥꯡ ꯆꯤꯈꯤꯕꯩ ꯀꯩꯅꯣ ꯆꯥꯎꯅ ꯆꯠꯅꯤꯀꯣ ꯁꯤꯁꯦ ꯀꯥꯡ ꯆꯤꯛꯏꯁꯦ ꯅꯨꯃꯤꯗꯥꯡꯗ ꯀꯥꯡ ꯆꯤꯛꯏꯕꯩ ꯑꯗꯨꯝ ꯀꯩꯗꯧꯋꯦ ꯑꯌꯨꯛꯇ ꯀꯦꯃꯦꯔꯥꯗꯤ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯣꯏꯁꯤ ꯀꯩꯅꯣ ꯃꯥꯅ ꯑꯁ ꯐꯣꯟꯒ ꯌꯦꯡ ꯈꯨꯋꯩ ꯑꯃ ꯆꯥꯗꯒꯩ ꯍꯩꯖꯥꯠꯅꯤ ꯁꯤ ꯄꯥꯏꯅꯤꯡꯉꯤꯕ ꯀꯦꯃꯦꯔꯥꯗ ꯃꯨꯟꯅ ꯌꯦꯡꯉ ꯄꯥꯏꯅꯤꯡꯉꯤꯕ ꯐꯣꯟ ꯂꯥꯝꯃꯤꯕ ꯐꯣꯟ ꯂꯥꯝꯃꯤꯕ ꯀꯩꯅꯣ ꯇꯧꯁꯦ ꯃꯊꯪꯒꯤ ꯍꯟꯗꯛꯀꯤ ꯒꯟꯖꯥ ꯆꯥꯕꯒꯤ ꯀꯩꯅꯣ ꯂꯣꯏꯕꯣ ꯁꯦꯕ꯭ꯔꯥꯇꯤ ꯍꯥꯏꯕ ꯀꯩꯅꯣꯒꯤꯗꯣ ꯋꯥꯠꯂꯤꯌꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗꯣ ꯒꯟꯖꯥ ꯆꯥꯕ ꯕꯣꯔꯥ ꯒꯟꯖꯥ ꯊꯛꯄ ꯕꯣꯔꯥ ꯆꯥꯕ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯤꯗ ꯒꯟꯖꯥ ꯀꯩꯅꯣ ꯑꯋꯥꯡꯕ 2 ꯄꯥꯜꯂꯦꯕꯀꯣ
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯕꯣꯔꯥ ꯍꯧꯔ ꯆꯥꯒꯥꯏꯁꯦꯕ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣꯕ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣꯕ ꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯕ ꯍꯟꯗꯛꯇꯤ ꯑꯉꯥꯡ ꯌꯣꯜꯂꯨꯁꯤꯔ ꯃꯄꯨꯜ ꯑꯃ ꯍꯪꯒꯥꯝ ꯌꯣꯜꯂꯤꯁꯤꯔꯕ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥ ꯂꯩꯅꯕ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯃ ꯀꯔꯤꯅꯣ ꯃꯆꯥ ꯅꯪꯗꯣꯏꯁꯤꯕꯣ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯃ ꯌꯣꯟꯊꯣꯛꯀꯅꯤꯅ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃ ꯌꯣꯜꯂꯒ ꯑꯥꯏꯐꯣꯟ ꯂꯩꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣ ꯅꯄꯥꯗ ꯍꯥꯏꯌꯣꯒꯤ ꯚꯤꯗꯤꯑꯣꯗ ꯍꯪꯒꯥꯝ ꯌꯣꯜꯂꯒ ꯐꯣꯟ ꯂꯩꯕꯤꯌꯣ ꯇꯧꯕꯗꯣ ꯑꯩ ꯉꯁꯤ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯖꯔꯦ ꯂꯣꯟꯗ ꯂꯣꯟ ꯑꯩꯈꯣꯏ ꯃꯥꯅ ꯊꯤꯗꯣꯏꯅꯤ ꯂꯣꯟ ꯅꯛꯄ ꯌꯥꯝꯕ ꯅꯠꯇꯦꯗ ꯁꯤꯗꯤ ꯃꯤ ꯑꯍꯟꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯣꯟ ꯊꯤꯕꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁꯇꯨꯁꯨ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯑꯅꯧꯕ ꯀꯩꯅꯣ ꯃꯣꯏꯒꯤ ꯏꯁꯇꯣꯛ ꯂꯧꯔꯀꯥꯟꯗ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗꯨꯒꯤ ꯑꯍꯣꯡꯕꯅꯤ ꯑꯗꯨꯝ ꯃꯣꯏꯗꯣ ꯌꯨꯁꯇ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯂꯣꯟ ꯊꯥꯕ ꯑꯍꯣꯡꯕ ꯀꯩꯅꯣ ꯁꯤꯁꯤꯗ ꯑꯗꯨꯝ ꯍꯣꯡꯅ ꯊꯥꯕꯅꯤ ꯑꯩ 12 ꯑꯃ ꯄꯥꯏꯔꯝꯕꯗꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯏꯁꯇꯣꯔꯦꯖꯇꯣ ꯌꯥꯗꯕꯒꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯒꯨꯒꯜ ꯄꯤꯁꯦꯜ ꯄꯥꯏꯔꯦ ꯒꯨꯒꯜ ꯄꯤꯁꯦꯜ ꯄꯥꯏ ꯂꯣꯏꯔꯒ ꯁꯤ ꯄꯥꯏꯕꯅꯤ ꯒꯨꯒꯜ ꯄꯤꯁꯦꯜꯗꯣ ꯄꯥꯏꯅꯒꯗꯕꯅꯤꯅꯀꯣ ꯑꯗꯨꯗꯣ ꯐꯣꯟꯗꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯒ ꯃꯩ ꯍꯧꯔꯦꯕ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯃꯇꯝꯁꯨ ꯅꯝꯃꯦꯕ ꯗꯤꯁꯄ꯭ꯂꯦꯗꯨꯁꯨ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯦꯟꯕ ꯈꯣꯠꯄ ꯇꯧꯔꯦꯕ ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯍꯦꯛ ꯄꯥꯏꯕꯅꯦ ꯈꯤꯇꯪ ꯍꯦꯛ ꯍꯥꯡꯕꯒ ꯑꯣꯟ ꯇꯧꯕꯒ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯃꯩ ꯖꯔ ꯆꯥꯕ ꯍꯧꯔꯅꯤ ꯑꯗꯨꯗꯒꯤ ꯐꯣꯟ ꯖꯔ ꯁꯥꯒꯠꯂꯅꯤ ꯁꯤ ꯍꯣꯞ ꯇꯥꯕ ꯑꯅꯤꯔꯛ ꯌꯥꯎꯔꯕꯅꯤ ꯐꯣꯟ ꯀꯩꯅꯣ ꯃꯩ ꯐꯨꯜ ꯌꯥꯎꯅ ꯑꯗꯨꯗꯒꯤ ꯌꯥꯗꯕꯒꯤ ꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯧꯍꯟꯕꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯖꯕꯗꯨꯒ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝꯗꯤ ꯍꯥꯏꯗꯣꯛ ꯌꯥꯄꯣꯠꯇꯦ ꯑꯩ ꯄꯩꯁꯥ ꯂꯣꯟ ꯊꯝꯖꯩ ꯅꯨꯄꯥꯅ ꯄꯣꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯕꯥ ꯄꯨꯔꯛꯄꯁꯦ ꯀꯩꯅꯣꯕ ꯁꯤ ꯆꯥꯔꯈꯩꯁꯦ ꯅꯄꯥꯅ ꯑꯥꯗ ꯊꯕꯛ ꯁꯨꯐꯝꯗꯩ ꯄꯨꯔꯛꯄꯅꯦꯕ ꯁꯤ ꯆꯥꯔꯁꯦ ꯁꯤ ꯆꯥꯔꯁꯦ ꯁꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯗꯣ ꯀꯩꯅꯣꯁꯤꯁꯨ ꯈꯪꯗꯦꯍꯦ ꯕꯕꯥꯅ ꯄꯨꯔꯛꯄꯅꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯂꯣꯏ ꯅꯪꯁꯟ ꯂꯩꯔꯝꯃꯦꯕ ꯑꯗꯨꯝ ꯃꯥꯡ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯑꯩꯅ ꯎꯠꯄ ꯚ꯭ꯌꯨꯗꯨꯅꯤ ꯁꯤꯁꯤ ꯑꯗꯨꯝ ꯑꯦꯡꯀꯜ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯩꯅꯣꯒꯤ ꯑꯁ ꯃꯆꯥ ꯅꯛꯇ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯗꯨ ꯑꯁ ꯆꯦꯞꯊꯔꯛꯇꯦ ꯈꯣꯠꯇꯦ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯗꯨꯝ ꯐꯖꯔꯕꯅꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯅꯤꯡꯉꯤꯅꯤ ꯀꯩꯅꯣ ꯌꯦꯡꯅꯤꯡꯉꯤꯅꯦ ꯍꯥꯏꯁꯦ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏꯅ ꯆꯦꯞꯊꯔꯒ ꯄꯥꯏꯕ ꯀꯩꯅꯣ ꯈꯨꯠ ꯅꯝꯃ ꯐꯣꯟ ꯄꯥꯏꯕꯅꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯐꯖꯔꯦꯍꯦ ꯚ꯭ꯌꯨꯁꯤꯗꯤ ꯀꯥꯞꯄꯦ ꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯀꯩꯅꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯃꯅꯤꯡꯒꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯂꯣꯏꯔꯝꯗꯥꯏꯗ ꯃꯅꯤꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯅꯤ ꯁ꯭ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥ ꯀꯟꯅꯗꯤ ꯁꯥꯡꯍꯜꯂꯔꯣꯏꯒꯦ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯁꯣꯏꯖꯜꯂꯛꯑꯣ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯝ ꯁꯣꯏꯖꯜꯂꯛꯑꯣ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯣꯏ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯄꯝꯕꯅꯤꯅ ꯑꯉꯥꯡ ꯄꯝꯕꯅꯤꯅ ꯑꯉꯥꯡ ꯄꯝꯕꯅꯤꯅ ꯈꯨꯌꯦꯡꯁꯦ ꯆꯦꯞꯊꯔꯒꯅꯤ ꯌꯦꯡꯉꯨꯁꯤ ꯆꯦꯞꯊꯔꯒꯅꯤ ꯈꯨꯄꯝꯁꯦ ꯑꯩ ꯀꯩꯅꯣ ꯌꯥꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯂꯣꯏꯁꯤꯜꯍꯟꯖꯔꯒꯦ ꯁꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯅꯤ ꯈꯦꯠꯅꯗ꯭ꯔꯥ ꯍꯩꯅꯧꯁꯤꯗꯁꯨ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯊꯣꯏꯒꯤ ꯊꯥꯕ ꯅꯠꯇꯕ ꯁꯤꯁꯦ ꯑꯗꯨꯝ ꯄꯨꯡꯍꯧ ꯍꯧꯈꯤꯕ ꯍꯋꯥꯏꯅꯤ ꯁꯤꯁꯨ ꯊꯣꯏꯒꯤ ꯊꯥꯈꯤꯕ ꯅꯠꯇꯦ ꯃꯆꯥ ꯏꯔꯨꯞꯄꯁꯨ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯃꯣꯏꯁꯦ ꯀꯩꯕ ꯏꯔꯨꯞꯄꯁꯨ ꯅꯨꯡꯉꯥꯏꯔꯝꯅꯦꯕ ꯏꯔꯨꯖꯔꯒ ꯏꯔꯨꯞꯄꯒ ꯀꯥꯔꯛꯏꯁꯦ ꯑꯃꯨꯛ ꯀꯣꯄꯤꯌꯥ ꯆꯥꯗꯅ ꯑꯃꯨꯛ ꯑꯁ ꯃꯆꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯅꯤꯇꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯦꯕ ꯁꯤꯁꯤꯅ ꯑꯇꯣꯝꯕꯅꯤ ꯀꯥꯏꯅꯣ ꯃꯆꯥ ꯁꯤꯗ ꯏꯅꯥꯎꯄꯥ ꯑꯇꯣꯝꯕꯅꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯅꯤ ꯏꯅꯥꯎꯄꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯊꯪ ꯃꯄꯣꯛꯇ ꯌꯥꯎꯍꯟꯖꯔꯒꯦ ꯍꯟꯗꯛꯀꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯎꯗꯤ ꯌꯥꯎꯍꯟꯅꯤꯡꯕꯅꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕꯁꯦ ꯑꯗꯣ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯁꯥꯝꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯁꯦ ꯇꯥꯡꯉꯦꯕ ꯑꯗꯨꯅꯁꯨ ꯑꯅꯝꯕꯅꯤꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯇꯦꯟꯖꯔꯦ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯁꯟꯂꯨ ꯁꯦ ꯑꯩꯈꯣꯏ ꯃꯥꯆꯨꯕꯤꯁꯨ ꯕꯥꯏ 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 ꯅꯨꯡꯁꯤꯕꯤ ꯕ꯭ꯂꯣꯛ ꯅꯝꯃꯝꯗꯥꯏꯗ ꯕ꯭ꯂꯣꯛ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯇꯣꯝꯆꯥꯏ ꯏꯆꯥꯁꯤꯁꯨ ꯆꯌꯥꯝ ꯃꯣꯠꯁꯜꯂꯨꯗꯅ ꯌꯥꯗ꯭ꯔꯦ ꯑꯇꯩꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯥꯛꯑꯣ ꯀꯅꯥ ꯂꯧꯅꯤꯡꯕ ꯂꯧꯑꯣ ꯂꯥꯛꯑꯣ ꯅꯣꯛꯏ ꯂꯧꯅꯤꯡꯕ ꯂꯧꯑꯣ ꯇꯧꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩ ꯅꯣꯛꯁꯟꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤꯗꯒꯤ ꯁꯤꯅ ꯊꯥ ꯑꯉꯥꯡ ꯀꯩꯅꯣ ꯍꯟꯕꯗꯣ ꯌꯣꯟꯖꯔꯤ ꯊꯥ ꯑꯃ ꯃꯈꯥꯏ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯉꯥꯡ ꯊꯥ ꯑꯃ ꯌꯣꯟꯖꯔꯤ ꯃꯈꯥꯏ ꯍꯟꯅꯕ
너 nơi chứ cái cam cha ra ngăn lên dưới đi hả 나 비디오 다 근데 왜 노이 원래 무슨 사람 높게. vậy phải xem mà cả khăn rồi bạn 카니가 진짜 이거 보면 온다 가까 야 tôi đánh 아빠 오나 봐. 야 엄지 못하고 한다고. 이 시행제 와강 뭐 중앙에 있던 애 이는 그냥 애cần 떨어지 mà bây giờ tôi mang ăn đi xin ôi à tay giờ nè cái wa đi vậy anh ngồi xoang ngồi gì chứ Cái sao mình vẫn là gì bị quả. nhưng mà bây giờ tôi Mới một quán này nè, mày ra mà làm cái dai mày sẽ bấm mất thuế về hết. Hắn chỉ là tuồng mình chỉ cần. thì đi cái dầu đủ tôi cứ cho nó không bằng cái này Mà quán này cái đâu ăn tên này hai bên này mua gì? thế đi video sao cho xin được em không xin nào Không bà. thế thôi đi ra tôi xin được em má mà lên mà